everyone, ngasihi 27 days kami aduh simple sinayod lagi nagkakit na yung nandiyo kaya namumulalo ay at susulat mo na po pinili o pinagawin mo ang hanap pa rin at pagkakiyaan lagi na yung hanap pa rin pala ano ganyan na ito sa nandiyo making nagigigilid sinasarap pa nila ko ಅದನ್ನ ಹೋಗಿದ್ದ ನಾವು ಮತ್ತೆ ಪ್ರತಿಕ್ರಿಯಿಸಿ ಸೀಸನ್ ಅಥವಾ ಪಾರ್ಸಲ್ ಅಥವಾ ಸಂದಗಿ ನಾಳೆ ಲಾಕೊಂಡ್ಬಂದಿನಿ ಮುಖ್ಯ ಲೈಬ್ರರಿ ಥುವಾꯏꯈ꯭ꯔꯦꯕꯀꯣ ꯆꯤꯡꯗꯒꯤ ꯍꯦꯟꯅꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯣꯛꯀ ꯉꯥꯎꯔꯦ ꯉꯥꯏꯍꯥꯛꯇꯤ ꯄꯨꯔꯥ ꯊꯨꯒꯥꯏꯔꯝꯕꯗꯨꯗꯒꯤ ꯌꯥꯝꯅ ꯆꯠꯄ ꯉꯝꯗꯦꯕ ꯃꯤ ꯃꯌꯥꯝ ꯆꯦꯟꯕꯗꯤꯀꯣ ꯖꯒꯟꯅꯥꯊꯀ ꯌꯥꯝꯅ ꯑꯗꯨꯝ ꯆꯟꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯖꯒꯟꯅꯥꯊꯁꯦ ꯃꯣꯏꯒꯤ ꯃꯥꯒꯤ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯆꯠꯊꯣꯔꯛꯄꯁꯦ ꯁꯤꯁꯨ ꯆꯥꯠꯇ ꯂꯧꯍꯧꯕ ꯐꯩꯌꯦꯕꯗꯤ ꯑꯩꯁꯨ ꯑꯃꯐꯥꯎ ꯈꯪꯍꯧꯗꯦꯕꯀꯣ ꯑꯗꯨ ꯂꯩꯕꯅꯤꯅ ꯅꯪꯕꯨꯗꯤ ꯅꯪ ꯈꯪꯍꯧꯋꯦꯕꯀꯣ ꯂꯥꯞꯅ ꯆꯠꯄ ꯉꯝꯗꯦ ꯉꯁꯤꯒꯤ ꯑꯗꯨꯅꯤ ꯌꯥꯝꯅ आधा घंटा पुंग अमा पुखार में नहीं है ऑटो रखम नहीं है किसी दे जाम नहीं है वो अब मैंने पांग ना रहा तो ये लंबी जाते हैं तो किसी को नहीं है तो क्या जाते हैं कि ले तो ये तनका तो नहीं है किसी को लेकर ये ले लो जो है वो तो नहीं है ये बना है दोनों में तो नहीं है जिन चौधरी ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯚꯔꯥ ꯃꯦꯟꯔꯣꯠ ꯉꯥꯏꯔꯛꯄ ꯇꯥꯔꯦꯕ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅꯗꯤ ꯈꯔꯗꯤ ꯍꯥꯡꯉꯦ ꯁꯤ ꯃꯃꯥꯡꯗꯗꯤ ꯆꯤꯜꯂꯦꯕ जगन्नाथ हिंदुगी चिंबगी मैम लोग को थोड़े उतरे भरा मनबोना चिंज भीड़ फजना भीड़ मैम पूरा चफम लेके